pau mieng tabiri ba pumna makku taram nokseri hauji ahan bada maroi ba pau sing Miyam gi numit amasung tengi lusing musing gi numit ta Chief Minister na wakat chamri rom hakheng na laukhre BJP ne lusing balangak miyam na para tambiba matam oire haina okram ibobina phongdokre amadi October 13 da UCM na sinduna satkadawriba mass rally asi mapung fahanaba miyamna mateng pangbiyo haina UCM na appeal tawrakli Hauzik mapungoi papau pizari ngasi miyamgi numit amasung singi lusingba singi numit punna Chief Minister Secretariat ki darbar hall da pangthokre ayuk pung ipan makhai degi nungthil pung ama minute kunlom phawba pangthokki pathawram aduda Chief Minister na miyoi lising ama chani rom unaduna miyoi chamri rom gi wakat lauki Health Department amasung Janems ki official singsu thoram mafam da laiduna haksel gi tengbang government hospital singda layeng bagi reimbursement na singbagi mateng pangki Minority, other backward classes, scheduled castes, social welfare, education as IPR, Manipur State Cooperative Bank, amasung Police Department ki official singsu thamduna lakliba miyam adugi mateng panghan ki. Miyam da namthak tawduna oidaba kaya haizinduna center amadi Manipur da lengak pairiba BJP na lusingba lengak miyam na para tambiba matam oire haina Manipur ge hanagi Chief Minister Congress Party CLP leader o ibobina haikre wafama singasi Manipur Pradesh Congress Committee na sinduna Congress Bhavan da pangthokpa MPCC da nauna changlak miyoi ahum Khatrigao Kendra ki MLA oiramba Thangjam Nanda Kishore Andro Kendra dagi social worker Loitongbam Narendra Santi amadi Kaisam Ningthemjau Andro Kendra da mirap oikhiba ahumbu taramna okpagi tharom da haikibani tharomada da MPCC ki President and Haukif Hanagi Chief Minister Okram Ibobi Hanagi Deputy Chief Minister Gai Khangam Congress Party ke MLA sing amadi Congress karmi sing na saruk yaki Hanagi Chief Minister Okram Ibobina miyam da haizen bagi thabak asi center ki NDA government ki lusingba Narendra Modi amadi Manipur government ki lusingba N Biren animak chap manaba maramna leibak asi mangdringai da kannaba miyamna makhoi ki lengak loisinhanba matam oire haiki Narendra Modi ji heta han heta haijen luba heta haijen ba praja sing se Pangda laga heta bhot laura loyar haijen lugo mayam do thabak oina transform tawna na ba hona badadi werak traba Manipur University campus tani mana Indian Science Congress ki function yawri do kari package pirame kari tawrame ek is policy da mana kari mateng pangage ba Manipur ki adugi mahutta Congress na tawramba afaba thabak mayam je thugai ba sira ba moi ki policy program se ba Hanigi Deputy Chief Minister Gai Khangamna Manipur ki governor ama oibagi act tawbiyu BJP ki worker ama oina mapan thorakpa Manipur miyam gi laibak thibani paliba BJP lengakna miyam da hajin bagi hainabi thadokpa ngamdabadagi most popular CM ahum suba tare haiduna governor yauna harauba phongdok khraga taramdaba nena tana thabak tawdabagi thodokni haiki khangai jre kari kai ge ngai ngamna ba tawbiganu Saning malaga lektra to iyer isang mun ni na ekta sa ge to pan go di lei do leng do na lei ya ro mapuna san manai do weling man khre na honorable governor gi sanctity madi ge decorum do mang mo khai on thok na wai sai ra khre le di le kai gi yu club sanga ba phau yaw gi har ka da kai khun na ba governor ni the office of the governor is dignity is Masih mahan baik saya Manipur pasaki dignity mahan bagu bani India ki dignity mahan bagu bani aje lau jaya BJP ki wakar oina phambi gadung hajin ningi governor oina phambiu governor oina sasun tobiu governor oina ekto Manipur gi apunbagi saktam amadi Manipur gi ngamkhaida singnarakliba singi mayokta amatta oina lepminnanabagi dama October 13 da UCM na sinduna satkadawriba mass rally asi mapung fahannaba miyamna mateng pangbiyo haina UCM na appeal tarakli
ngasi lamphel da laiba UCM gi office ta pangthokpa pangmising ga unabada mass rally asigi mobilization committee gi sub convener ngangom devna mass rally asi tidim ground gi hauraga kumal lampak phawa chatkani mafam aduda miyam gi oiba mifam amasu pangthokani mass rally asida saruk yaba lakpa miyambu transport committee na matik sana gari arrange tawduna thamgani gari gi mapu singnasu khongsat asida mateng pangbiyu numit asida mahiloi sangnatana government amadi private farm sina sintha leptuna saruk yabiyu hairi school college to the thabiganu aduga university aduga sport fraternity da leiriba nursing gi doctor gi aduda koi medical gi help mayam chun changi adu marmar kana nong sintha lepa haibsidadi madumati lebiganu aduga atai atopa session da leibiriba koi government department atopa sing na daga lanai ba private mesung public sector da leiriba thau to university di nong sintha lebiraga haiba sung mo ko koi misakam kanana wana bada silliba october mass release sung yamine saiwa pungum India today na sathakiba khwaidagi phaba chief minister singi survey amada Manipur gi chief minister Nongthombam Biren na India gi state kulumdoida ahum super rank ta lei haina phongdok khiba adu makhata ba episode ta Manipur gi chief minister gi rank hanthare haina media khara da phongna rakliba asi mahaki rank asida ahong mata leite haina India today gi editor Kausik Dekana mahaki Twitter account ta thagalaklei Political stock exchange asida chief minister N Biren na chada yankhai nithoi phangduna ahum subada adumak lairi hairi Handak nong matam sana tadaba amadi ithai lokhong ningthina leitabana Imphal East District ki manung sanba nongpok sanjanbamda laupari lising amarom phau lokpangam loidauri laumi sing phivam asida awapa kaya mayok nare hojik phauba mafam aduda laupari lising ama henbagi laufam phau satpangam dana leire masina laumi singda chauna chaitheng pire Manipur lengaki mari lenaba department ki maikai degi mityang sangduna laumi singi awaba asi kokhan biyo haina Social Athletic Development Association ki maikai degi phongdorakle lau pari lising ama henbagi lokpa yaroi dabagi phibamda laire patam chana nong chudaba amadi ithai lokhong laitabana maram oiduna tamtam somda ikang thue maram masina paliba sarkar gi mari leinaba department na thongmi praja singi awaba sing bumateng pang Amarom da Thobal district ki manung sanba langa thel da su lopham kaya da tin tarak padagi amanga ta thokle mari leina basingna athuba matam da mityang sangduna chap chaba thabak paikhat piyo haina laumi singna appeal tawrakle loina awaba maidi ore hida langthak masida thanangai lete hojik thagada buju chagada phongina masida akoina chabada yaurkadurmina akoi jo sokani haibe kibadagi akoi thadre simbangjongna na akhang ngai pat makhaina masi lakpidna singong singya adagi lawai thawai da leiriba akoigi lamdam ningida khara takpi khopi dra masigi lana nabasi tawbiraga de akoi khwaidagi hena piengene ne khanjai Sahi khudingi sangai festival pangthokpa asida kanagumba miyoi kharana festival asibu sendan lambi amagumna khanduna masagi sel tanduna lakhiba adugi onatainabada uripokta laiba Panthoibi Housing Finance Company Limited na festival asibu mapung fana pangthokpa yananaba chief minister da lupa lakh manga donate tawkhre Chief Minister ki Secretariat ta pangthokpa chamba thoram aduda Chief Minister na Manipur sangai festival lising ani tara Nepal ki damak sponsor tawge haina Panthoibi Housing Finance Company Limited na thongna fana thorakpa asi nungai ba fawi sponsorship asina Panthoibi Housing Finance Company Limited asibu diamond sponsor ama oine laure hairi Company asida festival asigi damak exhibition stall ani piragani makhoi gi logo sangai festival gi ticket ta haplagani amadi festival manungda company asibu sakhangba company ama oigani hairi Art and Culture Sakhatnana ba khanbi bami lairaktrabadi lamtam asigi saktam mangkhigani haina Art and Culture Minister L Janta Kumar na phongdokre huyen lalong thangta Cultural Association Irilbungi sahi amachupna sathagada ba sahi humpu surakpa Diamond Jubilee thoram hagdokpagi thoramda minister na wafamasi phongdokhibani thoramadуда Katrigaw Kendra ge MLA N Indrajit JN Manipur Dance Academy gi Director L Upendra Sharma Association asigi founder Guru Gaurakishwar gi loinabi nungsi sanasu saruk yak Diamond Jubilee Tharamasiga Mari Lenana Association gi souvenir masu puthokki thang tagi guru amadi thoidok hendokpa sanaroi singda khudol tamki
MLA N Indrajitna Art and Culture gi lamda khongdaribasing thaugalol kainadaba maramna oza amasung mahirui singa afaba mari thamba ngami association gi hena chawkhatnaba hotnabada mahaki maikaidagi angamba mateng pangani haiki Minister L. Jayantakumar na Art and Culture na malemda ikhoigi sakta I harabasu budget ta sel yamna haptabana thabak amata pangthokpa ngamde Mathangi budgeta sel marang kaina haptrabadi department asi muthal ase haiba wafam phawba pukhalagani nat amasung chanabibu yokhatpagi mahutta shopping mall thong sabana hena lumna lauduna leire masida ikoi punna honadrabadi lamdam asigi art and culture sitharak lagani haiki Fomje sakhorangi haiba dagadi lai we khomyam na mateng pangbiba pangjilapam changi we need people's participation mayam sajok changi mi amakhaktagi group amakhaktagi vision na haiba nataba chumni huyel la lo madiba thangta cultural association gi vision ni haiba nataba aikhoi mayam gi apanba amata ngaiba makhal gi vision do sini ya koi soto bom changi and we should get also involved in promotion of our this particular art form. Masin aku isana changaga yengba isana changaga mateng pangbum changi. Samuro Kaithelgi Yankaini Toy Suba Ningsing Thoram ngasi Samuro Kaithel da pangthokre Thoramanduda Forest Minister T.S. Samkumar MLA Ulukhoi Hanagi MLA Salam Joy Samuro Municipal Council gi Chairperson L Nonibalana Maru oiba miyosing oina saruk yaki MLA Lukhoina Kendra ma chawkhat pahaibasi Kendra adugi mihut ki maka poli mahakna Congress Party dagi BJP da changlakhiba adu praja gi seba tauna bani haiki Praja myangi mandate che khangna praja singi pulse praja singi mihul je khangna myang seba to tai haibase madu da khanjaraga ngasi ai BJP haiba sarkar sida yaujaraga sotharba kendra sigi wala horaba awarapa myam chingche menkhatjage haidna yaujabane ai imung manung nungaina ba ai gi sagai na te nungaina ba ai gi maru pangsi nungaina ba natte aina yaujarise kendra sigi khalaga yaujabane Thoramadu Kaithel Semgat Sagat Pada Choba Thodang Laukiba Mioi Singbu Achamba Khudol Pot Piduna Ikai Khumnaba Utki Minister T.S. Samkumar na Wangoi de Leiriba Market Ahum Nauna Sananaba Khangalakpa Leire Kendrage MLA Amadi Hana MLA Oramba Aniga Tanaduna Thabak Pakhetkani Haiki isi isi Kaithel Thami mayam ji Kaithel ba lurana thamba besde mayam dakale mi amani sebu ngama khoi halma lai guru singna Kaithel ji imai pagi amadi imasi mapan tang kan sigi semino sina koi nomagi hiram ko sisi na ngam tane aduna Kaithel ba khoi try lobi gano Kangpokpi District ki Mapau Khulenda Water Supply Scheme amanga CPHED Minister L Dikhona Sangakre Thorumaduda Kangpokpi ki DC Dr. Rangita Bali Waikhom PhD ki Additional Chief Engineer L Swamikanta amade Mapau Khulen ki Chairman Mayon Pan yauna official kayana saruk yaki Minister Dikhona state asida leriba kanglup khudingmak amaga hena nungsinaba puraktuna mateng pangnabadagi ngasidi lamdam asida santi purakpa ngamle haiki Kirgi lapa kirgi kamana lapra bise akoi gi peace ga akoi nushimi na badu ko adu wari mi lakani government asu lakani hanadi sigma laite ba handa akoi government anoba lapa sida under the leadership of Honorable Chief Minister Biren Singh masa JMCM lapane Mission Integrated Development for Horticulture ki makhada Western Farmers and Pioneer Association Patsoi Part 2 na sinduna nomagi oiba district level farmers fair kam exhibition mangasi Patsoi Part 2 da leba community hall da pangthokre tongan ma makhal gi stall taramari na saruk yaduna pangthokhiba thoram aduda Western Farmers and Pioneer Association ki secretary Ningthaujam Jitenna Laumi amadi khutsa haibesingna makoi na puthokliba pothok sing adu miyamda phanganna ba mela asi pangthokpani haiki Laira bana maram oiraga yum sabang amdre mari lenabisingna yengsinbiyu haiduna social media da thagat lubagi one member na kihalak le haina kaibi awang lekai degi moirang them Rosni na phongdorakle Rosni na makataraduna haukiba October tangkunda lekai gi miyoi amana social media da hauzik leiriba mahaki yum gi phivam upload tawrubagi wahaudagi kaibi awang lekai one member laktuna khunjak pam kendra gi MLA gi mayok ta thabak tawi haiduna chairakhi Zahi karagi mamangda MLA na yim sanabadi haiduna zingaban ani pikhibadu khudakta singa o haiduna kihalakhi mahaki mapuro bidasu lam henmanu pi khaina kho haiduna ward member na makhataram khi hairi
Menana jinga balani pire kuda ai naru ipam na matang khole da hala kudu da cheng chani ngai le da na yom thu sa thu khore yaure din balani da singo na re dang dong la e su kum dre da na ni usi tie no hai ba khum re da na khana di khut yaw ni e phunan ngai ne ai na ran ma ta ni moi na han ne ai khutti ai su dre khum da bi da moi ngang ta ning da thom ga kala tum le ai song da na aduga adum nganga madum jakare tin singde aro singu kai khudum yo kari wa toram sabdra ma tawdana Amaromda Rosni gi yumgi phivam icham gi hanagi president and Rajendra ni yangsin kre kendra tu da housing loan pi khibe sing mari lena basing na nauna review tawbiyo haiki aduna sidai orman CM na su aduga leiriba lengak sina plus akoi DC na khitang miang sangbira kana sigum na tai cha da mayam se loina survey ama tawbiba aduga hana pradhana member na thagal si karino moida koina yam nuai ta bi politically ma de on the vote PDR ga si happy de ba masi thok tana ba anu lenga ki order ma lekhi matungina department ki officers in thabiraga inong nong na khunda pum AC da thagat ki mayam do review tawbam ko mathau tabra aduga taseng na ngasing no warga lei project se phangan ba DC na sidai mieng am phak changbiraga inong nong na khunda pum ki yum sabi karigi housing loan ki pi ki mayam do inong nong review ko to view ha More Commando Timna ngasi ayupung marirom taba matamda More Ward number 7 da laiba yumnam James Kobamyoy amagi yumda thiba humbagi thabak chathabada lupa lakh tara humdoi rongi oigadaba heroin powder gram chama kuntra humdoi phagat le hairi District Police Jiribam gi Additional SP Law and Order S Basulal gi mijek makhada Special Task Force ki in charge ASI Krishna Sarmana Lusingma team amana ngasi ayupung marirom taba matamda Maruti van ama WY tablet lising tara mariga konana phaitol dagi fare guliga konana pharaba mioy adugi maming MD Ramizudin chahi kunmapan apokpa Alauddin Lilong Hauraibi Chandra Khongdagi ne potlam singa sing local market ta lupa lak manga lising humpurom ge oigani haire Hiramasiga mari rena pangthokpa pawgami from amada SPM Mubina zahi SG January thadagi hauna Jiribam District Police na mayai ka bachinja ki mayokta mikup na hum singna lerakli January thada WY tablet lising amachani February da heroin gram humbudra August thada WY tablet lising ani heroin gram chamani fu September da kani kilo ahum October asida SP tablet lising ahum chani N10 lising taramathoi phagat khraba matung asigi potlam singa si amuk phagat pani haiki sigi manung da yauri ba karimba chingna ningai ba pot yauri ba sik karino haibda mana hayu yada badagi amung mana pot khara yaure manung da haidi hairaga mana hairiba mafam si takthuk yadabadagi aikoina hanbada mahaki ben sigi thong oi thangba asi phakto gi yangmata khoigi yamna phataba khoigi morirom dagi pusalapa Myanmar dagi pusalapa WY aba tablet si packet tare machine yoromne ani yoromni apun ba wana sing tramari masi aikoina thangnare Moirang Kendragi manung dalai ba Moirang Oksong bam lekai da Hemam Umosa Koba Myoy amana salai ba Hotel Elegance Koba MLP Sarachandra na hangdo kre thormadu da Thinungai Jila Parishad member Oinam Joy Chandra Churachandpur district ki SP in charge L Khongsai Moirang police ki OC RK Anil Kumar yauna Myoy kayana saru yaki Moirang Kaithal dagi hauraga Chandra Singkhong phawbagi lambi gi amot akai sing asi Moirang Kendra Progressive Front amadi Manipur International Textile Expo 2018 Manitex na lamtu sengdokre lamtu sengdokpa aduda Progressive Front ki makhada laiba Women Cooperative Society gi makhada tongan ba society tarani thoi gi nupi chahum lomna saru yaki Staff Selection Commission Logadaba Recruitment Examination Lising Anitara Nepal Saru Yananaba Kangat Labamyo Chani Mai Paknabagidamak Kuntraniti Suba Battalion CRPF Loktakna Numit Nipani Subna Sathagadaba Pre Coaching Class Ama Battalion Asigi Recreation Holder Hodokre CRPF da join Tauraba Sigumba Coaching Class Asi Pangthokpani Haina Battalion Adugi Second in Command SS Binoy Kumar na Haiki
Helping Hands for People Manipur na sinduna lagliba tang kuntareta mega blood donation camp ama RIMS amadi Caesar Hospital da pangthokani hairi. Hiramasiga mari linana Manipur Press Club da Helping Hands for People Manipur gi President Khoirom Loya Lakpana cancer na naraba amadi kidney fail oiraba anaba singi igi mathau tarakpada mateng pangnanaba camp asi pangthokadabani. Hojik phawbada camp asida idan tawgani haina mioi chani tarama thoina ming pisilakpa leire haiki. RIMS amadi Jenims ta makhogi blood bank sida kidney na naraba aduga cancer na naraba anaba singda pine na bidmuta sto oina thamne na bidmuta kuna Helping Hands for People Manipur na sinjabani Kanglada Raslilagi Sanglen Amas Sagani Hariba Asigi Matangda Amana Amada Maral Tangzina Duna Lebagi Mahuta Kanglagi Master Plan gi Blueprint Adu Miam na Mayak Sengna Kangalu Haina Kanglay Pak kan Balupki Advisor Yambem Labana Fongdokre Manipur Press Club ta Pangmisinga Unaba Amada Yambem Labana Makatana Kangla Hariba Mafam Asi Sanamahi Lining Zatpa Singi Yamna Luba Mafam Amani India Government Lising Ani Marida Kangla Manipur Miam da Sinara Kraba Matung Lising Ani Mangada Semkiba Master Plan aduda kari yauri habadu miyam da kangan mamathaw tai. Handakta sarkar asina Kanglagi manungda Raslila sanapam ama sagalakliba asigi matangda political party amana amada maral thangzina duna leire. Kanglagi Master Plan aduda karigumba yauram labadi akaiba karisu leiti adubu lamdam asigi miyamgi interest yangbiduna ming thonba matamdadi khara khantha haningi haiki. sarkar ki problem nahi every government ki फजन हाई में ताद बंदों ने ब्लॉकेट तौने हर कड़ी वाली साचन में धार करने अभी सर को दी फजन पाव एक उठांग दा सीसी सागनी कोई तुंग कना ये निंग बले को स्वाइबी वन फजन पुतो पियो खबर हापियो बा अंगना मास्टर प्लान सीनियर सिग्नेचरी सिंग ममिंग हापियो कना सोई तौगी मोना अदुई मतुंग दा सारमो हायरे सारने हाय तारगदी मिंगदुम दी रासलिया मंदप को नुमाइती कोई ये सेंटिमेंट सोई Manipur lengakna Imphal City amadi masigi akoibada leiriba lambi amadi Nambul Turel luna na thamnana thabak kaya leptana paikhat abasu mioi kayana masagi kudong jaba khak khanduna thabak tawbadagi lengakna paikhatliba thabak thoramsing mapung fana miyamda kanaba phanghanma ngamdri angan ba ayukta working satpa mioi singna marakta mioi kharana itattatana mayumdagi phataba polam kaya working satpada puthораktuna National Highway gi lambi ki nakanda thamjinba amadi Turel la thadabagi thabak tattana jathari. Manipur Digital Film gi producer Oinam Prembir ngarang masagi anaba amadagi Delhi da laikhidre mahaki thawa yaudra bahakjang dangasi Film Forum Manipur na lampel da leba forum gi office da ikai khumna ba utkre mahak singjamai maibam laikai dagini Manipur Digital Film Miki Thi Part 1 amadi Part 2 yauna maming satlaba film khara mahak ne hinglingai matamda puthoklam khi Film Forum Manipur gi chairman Mangol Jauna Prembir na laikhida ba asi film gi lamda award pa amale horagani haiki क्या कि ममांग दगी आई यम पालर होइना लेपुरे अथुबो अचि अवन थागे मतमदा खंगाउदन हरपा लेचिन गुमना नुंसीबना पथुलबा थमसिना अरोइबोइना नफमदगी नुंसीबि खानिरगे खंदना वासक तुला अदुबा वासक तुला रुपया अक्सर मुझे निकिती यूनान का दौर Prembirna manung matam satana lekhidabada All Manipur Filmmakers and Producers Association nasu awaba phongdokre hauzik maraktana ten break amatang logzari Lismart Industry na iramda masida ihan hana puthok jaba sangai teng kumsi su mahausa gumna ningon jakaubaga mari leinana chada taretagina tara phawba tana phangbigani
Kudong chaba aslaw bihaw, fangbiga da mo mafamdi, lamfel da leba head office kaktadani. This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Manipur da amata ngairaba organic outlet ta phangba organic ki pothoksin sizinasi. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order. That brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Rainbow Montessori Teachers Training Institute, Kumbong Mamang Laikai. Admission open for 6 months diploma course in Montessori Training Centers, Brighter Academy, New Chekon and Brighter Academy, Kumbong. Eligibility 12 class pass or above. Hostel facilities available. In-class comments from 22nd November 2018. Class timing 3 p.m. to 5 p.m. Break itungda taram noksari, makata pa umuk pizari. Manipur People's Party Wangoi Kendra Committee ki President Chanambam Birchandrana manung matam sadana laikhidabada party asina awaba phongdokre. President Ojugindrona chair lauduna ngasi pangthokiba awaba phongbagi mifam aduna party asigi chakhatnaba mahakna lauramba thodang ningsingbaga loinana minute ani 2 minute leptuna laikhidrabagi mafamda awaba phongdokhi. Ngarang nung tilpung marirom taba matamda singa makada thauri yanduna sikiba nong thombam ningol mesnam ongbi tampha ibema mapuroiba mesnam robigi misi asi imung manungi miyoi singna sathaba miyot minaidagi khangba ngamdaduna masamatanta sijaba oigani mari lenaba authority singna ainggi oiba thabak lokhatuna misi asida senari ba miyoi sing chairak piyu haina laikhidrabigi manaunupa nong thombam manoranjanna ISTV news da phongdorakle ngasi rimsta paumisinga unaba amada manaunupa manoranjanna mahaki mache tampha ibema asi haukiba tarpon gi matamda nupa mayumgi imung manungna otpi naibire haiduna mayumda laklamba laikhi adubu mahaki nupa M Rubina amuk laklaga puduna chatkibani mahaki machebu wakhal gi laina nare haiduna hidak pijabagi pautai adubu doctor gi aiba chedi imung manungi miyoi singna yenge haibada uba phangkide mahakna masa mathanta siramdaida pumna maki thodang asi mahaki nupa mayumgi imung manungi daitani haiba wafam sing yawba warol sing mobile da message oina tharamba sulai misi asi domestic violence ka mari leinaba thodok oibana athuba matamda mari leinaba authority na ain gi oiba thabak lokhatuna achumba langla langjil puthokpiyo haiki Yum the Zu Halama Bani, Pamayumgi, Hanlaman Zu, Asinagi Tani, Tabiro, and a over the gear, quite the Chamna, Tarubani Adubu, Yum the Halakibadum, my dear last step or me, Magi no Pasina Laga, who hung a macac hangaga Mazi Purazakibani, Tampibema, Nang Sidalaga, Nang Lay Reze, Masigi Apapata diet, Luena Magna Pubanga Madra, Sigi Wahangs the Mazi Punktek Tekre, Ichegi Justice Pami, mental harassment Kesni. Nupi mau pam da bagi case ni so hai man iram ban note sida mayam justice anta pebiu
Hayengdagi hauduna thasi kunipal phoba chathagada ba attitude exam gi thoram pasoi SBS compound da mapung fana pangthoknaba sem sabaloi haina event manager Irom Umananda mangang na phongdorak le ngasi pasoi da leba SBS compound da pawmisinga unaba amada mahakna makatana pangthokadoriba thoram asi Manipur da extreme natraga action sports tourism amadi isai nongmai ge platform ama sagatnaba hotnabani Event manungda action sports, music lifestyle, fun live music, BMX freestyle, MTB pump tracks, skateboarding, breakdance, battle, kite contest na sing basauram sing pangthokani. Tharom asida Asia gi oina top 5 ki manung chanba BMX rider mari susaru yagani. BMX freestyle asi Olympic ta chanba masana amasu oire pump track ki masana maut kadawriba asi Manipur ahan mani amasung mountain bike ki show amasu tawgadawriba asi North East Manipur na ahan ba oigadawri pangthokadawriba thoramasida Manipur horak lebana harol singda extreme sports ki platform ama amadi training sing piba ngamlagani Tharomgi manung channa India ki tongan ba mafam singdagi lakpa band tarana saruk yaduna performance supigani haiki training mom habge to anam ba koi cycle thoi skateboard thoi myam se yam sena kan da koi sikadang even sports atu pudu sin go yam na kai da ba sa pa family de kya tholok te sports men noina so koi government su koi na haning koi si se sports noina hande recognize ta haning October kuntrama thoida UCM na sinduna satkadawriba October mass rally da thamoiban apun manupi lup thanilna mapung fana sogat pagal loina na saru yagani haire Framework Agreement na Manipur gi saktam amadi ngamkhaida kaiba ama hek yawrakpada apun magi saktam kannabagi damak UCM na Manipur miyam galoina na changsilakpa akan ba ihau singda thanilna thawai hakchang yauna saru yagani haire Tarama Toy Suba Fortnight Barrier Free Campaign ki sarugama aina Break Barrier Minimize Disabilities haiba wakhalolda nomagi oiba awareness program ama Chandel District Masi Block ki khunbi khulda pangthokre thoram aduda Environment ki Director oiramba M Hamesor CTL gi hana Resource Person oiramba Dr. Thoksom Chandramani State Commissioner for Persons with Disabilities ki L Amarendra Sharma State Platform of Disabled Persons Organization ki President M D Yunus Khan Kunbi Kulgit Chairman team Osi Susaruk Yaki Dr. Chandramani na disabled singwana thaiduna thambagi thawong munthatuna makhoibu yokhat piba amasung department na paikhatliba khodong chaba sing saruk sumna phanganba ngamdribasi salai holding na snu miyang sangbiduna khodong chaba pina na bahotnari haiki New Delhi gi Prakati Maidan da ngasidagi huriba lebak asigi khwaidagi saba organic pothok sing utpa exhibition Biofest India lisungani taranipal da Manipur gi mahut sinduna Manipur Organic Mission Agency momana saru yari thasigi kuntaret phawba chathagador be exhibition asida stall chama kuntra hena saru yari momagi makhada participant kuntra henmana Manipur gi oina organic pothok sing maru oina yaingang sing Kihom Umorok Tamenglongi Komla Kachai gi Champra amadi Chakhau sing utli Manipur gi stall da mapalam gi miyoi kaya marum sung asi ahoba numita lakpaga loina pothok sing yamna pamnari haina moma gi project director Devdata Sharma na phongdorak lei Mission Organics ki makhada promote tawriba farmers da natana atop processing da thabak tawriba kangbu sing su mapung phana saruk yaduna laiba akoi ki visitors sing buyers sing chiga direct interaction ki platform ma piduna akoi fajana mapung phana pangthoi hai sei thamjaningi Ngasi ayupung tararom tarakpa aduay da henglep kendri gi manung sana laiba pungsong jangda yum ama maina tumna chakre electric tagi horakpa mai oirangmani haina thajanari tidim lambi dagi kilometer tarat lom tamak changlaga lairabasu sing lambi oibana moirang fire service ki fire tender na changsinaba hotnabada khudong jadaba kaya mayok nakhi Tha sigi kun mapandagi Tamenglong amasung Moredagi helicopter service haudoknabagi damak Transport Commissioner M Lakshmi Kumana Lusing Makangbu amanangasi Moreda laiba Taramathoi suba Assam Rifles ki helipad yang sinkre nungthilpung ama makhai tarakpada ahanma changyang oina Imphal dagi pairakhiba helicopter adu AR gi helipad ta thungki M Lakshmi Kumana Lusingduna DC Tengopal H Rupachandra SP Dr S Ibomsa amasung Assam Rifles ki CORS rawat yangna helipad taba lambi yang sinki
Mafamdagi phibam yengsilaba matung helicopter adu nungthil pung ahumda more thadokhi more amasung Tamenglong numit asida service haugadawriba asigi yenglaga helicopter gi anauba schedule Manipur heli services nangasi thokre Imphal more amasung Imphal Tamenglong gi helicopter atongmal mi amagi lupa lising ani oigani tha sigi kunmapan gi ayuk pung mapan makhaida Imphal airport gi Tamenglong da paigani Tamenglong dagi ayuk pung tarada Imphal da halakani ayuk pung tara minute yang dagi Imphal dagi Jiribam pung tara mathoi minute kun manga dagi Jiribam dagi Imphal numit yung ba pung tara nithoi minute kun dagi more paigani more dagi pung tara nithoi minute yang manga da Imphal da pairakani Imphal dagi pung ama minute kun manga da Jiribam pairuraba matung nungthil pung ani dagi Jiribam dagi Imphal da halakani nong singi phibam amade technical gi oiba issue sing laklabadi schedule asi sandok semjin laigani haire Central Agricultural University ki Directorate of Extension Education amadi All Manipur Progressive Farmers Association ki tengbanga loinana nong bagi oba scientific oiba mawongda yen loinana bagi training ga loinana beneficiaries singda yenau yenthok bagi thoram Jiribam gi sorok ating bidalaiba Hill Ghat Community Hall da pangthokre thoram aduda All Jiribam United Clubs Association ki President M. Paksana Mangang Central Agricultural University ki Deputy Director Research Dr. T.S. Robindro All Manipur Progressive Farmers Association ki President S. Devensu Saruk Yaki. Patriotism and Nation Building Haibasida District Level Declamation Contest Ama Nehru Yuba Kendra Churatchandpur Government College amasung District Election Office ka kusamnaduna Churatchandpur Government College da ngasi pangthokre tongan ba college ki chahi 19 ki mathakta leiba mahairoi singa contest asida Saruk Yaki. Sangsakta laiba Assam Rifles na sinuna lemna layang bagi camp ama sangsat khulda pangthokre camp aduda mioi chahumlom layang baga loinana hidak langthak singsu lemna phanghanki Tarasuba sector gi kuntaruk suba Assam Rifles na Ukrun Hellum Society na embroidery machine taramari Society asida khusinakre society asina nubi singda training piduna masana masabu thabak bizana ba laukaliba khongthang asida machine gi tangai phadaba yenglaga Assam Rifles na machine sing adu khudol tamkhibani District Education Officer Oiramba Uppa Haujakam Songloina Thadauku ki Dialect Iba Itebe Muna Hudona Le to Sim Kidang Thabe Haina Mingthonba Lairiki Ani Suba Edition ngasi Kangpokpi Town Committee Office the Phongkre Thoramadada Kangpokpi Town Churches Fellowship ki Chairman Reverend K Hangsing Kangpokpi Town Committee ki Member Sing Pensana Welfare Association Sada Hills Kangpokpi District amasung tongan ba Civil Society Organization singi lusingba singsu saruk yak Additional SP Ops Imphal West DS Krishna Tombigi midyang makada DSP Commando amasung OC Commando Imphal West na lusingduna ngasi alugali pareng amadi Major Kulmasangda thiba humagi thabak sa thekre masagi saktak se yaudaba miyoi sing makata na thigat naba City Police Station da sinaki Kaino Maitai Church Kaino da bom thamlamba yaningdaba phongdoktuna Kaino Thongkhong Community Hall da wakat mifam sathakre khongjang aduda Kaino apunba maira paibi nisa thingmalup Kaino Gram Panchayat ki Pradhan Member Singh Manipuri Minority Commission ki miyoi sing amadi church ki lusingba kayana saruk yakhi Kaino Maitai Church ki Pastor L. Landrina yamna ingna sikna isor ki thabak tawriba mafam asida matik mayai leiba bom ama thamjilamba haibasi tahoidaba thamoi sokpa thogdok amani karigidamak bom thamlam libano haibadu mari leinama lupna sengdok pira u hairi ningde akoi suguma se koi ina tamna isor khorom janingba isor da changjariba koi da mu suguma kai toi thon biganu haibase wakat hon asina haibok jawna Directorate of Environment na Manipur Forum for Sustainable Mountain Development ka kusamnaduna nimin inigi climate policy gi fact-based leaders meet ama Mantri Pukrida laiba DSSS ta haukre hagdopagi thoramda State Climate Change gi Advisor Professor N Mohendro Environment ki Director Dr. Navachandra Deputy Director Dr. T Brajakumar Father Anthony Reverend T Karang Maram Saruk Yaki All More Octoriso Honest and Drivers Welfare Association na sponsor tawraga More Police na sinduna More Ibida miyamgi numit pangthokre thoram aduda DC Tengnopal H Rupachandra SP Dr. Ibomsa Additional SP Robinson amadi atay officer sing susar yakhi
मोरेदा लेरिबा तोंगान तोंगानबा ऑर्गेनाइजेशन सिंह इमा मैरा पाइबी अमदी खुलगी सिप सिंह यावना चौखत थौरांग कयागी मतंगदा खननैनेखी Sandro Poto Phantu Sothe Khul Taraki Bachahi Humapal Surakpagi Raising Day Kam Sabuhong Rel Thoram Khulasidang Asi Pangtokre Khulgi Chief NK Hazari Sothene Lucingduna Khul Asiba Hogdok Piramba Lai Khidrabati Es Dongpu Sotheki Mafamda Lai Sukatuna Ikai Khumnaba Utki Khul Asidagi Haukiba Ningol Sing Kauduna Jakaubaga Loinana Kudol Kaya Supiki Lions Club of Imphal Isna Vision Screening Camp ama Eden Public School Wangkai Ayang Palero Tapangtokre Thoramasi National Program for Prevention of Blindness and Visual Impairment National Health Mission Kusamnaduna Pangtokpani Campusida Mahiroi Chahumrom Screening Tobagaloinana Visual Ed Kitangai Padabasing Lions Club Napigani Haide Manipur ki Governor Oiramba Dr. S.S. Sidhu Laikidre, Mahakna Laikidabada, Manipur ki Chief Minister Nongthomban Birena, Awapa Phongdokre, Mahakna Governor Oiringai Matamda, State Asigi Chawkhat Thaurangi Hotnaramba Amasung, Apaba Marup Ama Mangzare, Mahaki Thawaina Mapugi Nakta, Ingna Sikna Leiba Oire Sanu Haide. Hauzik Sanabagi Pau Amuk Bizari. Ngasigi sanabagi pauda Jiribam da Sathariba Ahanba Elangbam Purnima Devi Memorial Women's Kang Tournament King asi sanakiba Master SAYC Sorok Ating Mina Sana Mahika Sarbo Panjal Taramari Mapanda Thoikre Hayeng LEC Babupara Amasung NMK Sanagani Khelo India Scheme gi Makhada Vidyanagar Jiribam Dalaiba Indo Stadium Sports Complex ta Satharakiba Badminton Tournament ngasi loisin kre loisin begi thoramda ADC Jiribam Peter Salam Jiribam Badminton Club ki President Lal Bahadur SPM Movie tongan ba category singda winner oiraba sanaroi singda manamatum piduna loisin ki All Manipur Bodybuilder Association Sinduna Tarelak Suba Mr. Manipur Khamba Masung Yankai Nithoi Suba Mr. Manipur Lisingani Taranipal State Level Bodybuilding Championship December Ama Masung Anida Asa Holda Pangthok Lagani Championship Asida Punna Cash Prize Dupa Lakh Taret Lising Yankaina Category Taret Thokna Pigani Hairi Regional College Lilongna Sinduna Manipur University Inter-College Archery Men and Women Tournament November Taranithoida College Asida Pangthok Lagani Hairi Hauzik Makhataba Sanabagi Pausing Boyaning Thokjamdagi Amuk Phangbigani Ahanba Northeast Olympic Games competition gi ahobu nimita Manipur na punna medal kuntra longduna mangjin thaduna setli Awang Barki State Nepal lagi nupa amadi nipi sanaroi lising amaga sangwa humpumatoi na sarug yaduna Kumalapag Sports Complex sa Chathariba Ahanba Northeast Olympic Games ki ngasi pangthokiba meter sa magi nupa gi lamjenda Assam ki S Kalitana Ahanba State asike Manas Gogoi na ni subamadi Manipur gi S Sanatombana ohumso position taki Meter lising mga ginupa gilamjenda Manipur gi KIS Romajin na Ahanba State asigi L Sanajawon ani subamadi Meghalaya gi Michael Singh Remsai na ahumso position taki Archery masana gi Kampol gi 50+50 gi nupa gi pangtokibada Manipur gi G Robert Sharma na Ahanba Meghalaya gi Raisen Rana amadi State asigi ti abungcha na ani subamadi ahumso bataki Category asigi nupi gi pangtokibada su Manipur gi SS Manorama na Ahanba Lili Sanu Pangnam Nani Shubamadi TIS Isembina ahumso position taki Indian round gi 50+50 meter gi nupa gi pangthoki pada Manipur gi M Sundar CIS Johnson amadi TIS Langambana Ahanba ni Shubamadi ahumso batakre Category asigi nupi gi pangthoki badasu Manipur gi CIS Dibia amadi W Maleswari na Ahanba amadi ani shuba position taki Assam gi Damini Borona ahumso position takre Nupagi Soput ki pangtokibada Nagaland gi Selokoro Kurena Ahanba Assam gi Madale Gogoi na ni Shubamadi State asigi Manos Gogoi na ahumso position taki
judo masana gi keji nipunipal gi nupi gi pangtokibada manipur gi ais dhanapiyari na ahanba keji yankai nithoi gi nupi gi pangtokibada su manipur gi el sandhiana ahanba madi keji yankai taruki nupa gi pangtokibada na manipur gi s maimuna ahan poison takhi taekwondo masana gi keji niputung makagi nupi gi pangtokibada manipur gi en jinana ahanba keji yankai tereti gi umpuni thoi phawgi nupi gi pangtokibada su manipur gi el priya divina ahan poison takhi individual men gi pangtokibada manipur gi en khabana ahumsa poison takhi individual female gi pangtokibada su manipur gi ke ais yaipabina ahumsa poison takhi mix pair gi pangtokibada su manipur gi lanjing maitei amadi ti ais inaubina ahumsa poison takre nupa gi group gi pangtokibada manipur gi s lanjing maitei thomas khuman amadi nongdren khabana ahanba poison takhi category asigi nupi gi pangtokibada manipur gi puspa toli ke ais yaipabi devi amadi ti ais inaubina anisho poison takre wushu gi nupi gi taekwan gi pangtokibada manipur gi el sanatombina ahanba poison takhi nupa gi taiji kwan gi pangtokibada manipur gi si ais gyanesona anisho poison takhi Nupagi Sankwan gi pangtokibada Manipur gi Salam Marcel na ahanba nupi gi pangtokibada su Manipur gi NG Ayapana Tosi Balana ahanba nupagi Nankwan gi pangtokibada Manipur gi Ais Ramanandana ahanba category asigi nupi gi pangtokibada su e Sanathoi Bisanuna ahanba position takhi weightlifting masana gi keji nipu manga gi nupi gi pangtokibada manipur gi ke ormilana ahanba arunachal pradesh ki tesi nadamna ani shubamadi assam gi lokhomi gumna ahumse position takhi keji nipu mapal gi nupi gi pangtokibada su manipur gi ais jinarani na ahanba assam gi bornali rohen ani shubamadi arunachal pradesh ki boloyamna ahumse position takre Kuntra Marishuba and Hazari Amadi Dr. N. Tombi State Polo Tournament ki ngasi sanakipa match singda KNMM Riding School team bi singyama yamadi Shamoro Polo Club mai pakre Manipur Horse Riding and Polo Association Sinduna Imphal ki mapal kangje bungda Manipur ki masak narwa polo team kuntra mathoina saruk yaduna tha sigi tang kuni thoidi gi sathariba apo team lehogadaba kuntra Marishuba and Hazari Amadi Dr. N. Tombi State Polo Tournament ki ngasi sanakipa ahanba match ta KNMM Riding School team bi singyamaina 10th Polo Club pupanjel taret ahumda maitibu biduna pre quarter final sangre ani shuba match ki sanakibada Samoro Polo Club na Kangleipak Polo Club Laifam Kunabu Panjel Mari Ahumda Maitibu Biduna pre quarter final sangki Sathariba tournament asigi haying tilpung anita bada ahanba match oina Khurai Polo Club team B amadi Imphal Riding Club team A Uripok Lamphel ga sanagani anisaba match nung tilpung ahum tabada Manipur Police Sports Club team A amadi Singkhai Hunba Polo Club team B Kongpal ga sanagani Manipur Olympic Association Sinduna Thasiki Tang Kunmerdigi Sathariba Ahanba Northeast Olympic Games ki Nupagi State Mangana Saru Yaduna Ngasidagi Kumalapa Artificial Tub Ground da Sanaba Hokre Ngasi Sanakiba Ahanba Mesta Manipur Amadi Meghalaya Goal Ani Sanaduna Draw Satkre Ani Shuba Merski Sanakibada Sikkim Amadi Assam Goal Amata Sanadana Draw Satkre Amarom da State Taruna Saru Yaduna Eastern Sporting Union Ground Sanakiba Nupi Masagi Mesta Manipur na Assambu Goal Ani Sinoda Maitiba Piki Atopa Merts Amadana Sikkim na Meghalaya Bu Goal Mari Amada Maitiba Pikre All Manipur Football Association gi Miang Makhada District Sports Association Kakching na Sinduna Tha Sigi Tang Nepal ragi team Nepal na sarug yaduna Association asigi ground na sathariba Taratare Suba KSH Lehau DB Memorial Super Region Football League Tournament ki ngasi sanakiba match singda TYPA Sora amadi UBSA Mantag Mai Pakre Tournament asigi ngasi sanakiba ahanba match na TYPA Sora na YPO Sora bugol amasinoda Maitiba Piki Ani Suba match ki sanakiba da UBSA Mantagna KPSC Kakching Bugol Amasinoda Maitiba Pikre Thagasari bayai makata na asino magi oikhiba inga sagi pau amuk phangbigani
Environment Directorate ki pangki banga si goi ki bainga sa amani nuju ki pauda khwai ki sa ki ba Celsius degree kuntra mari tasmik ama mari khwai ki ingba Celsius degree tarani thoi tasmik ani taruk Nuchita yawa ising manil ki sang maximum da sada mari putara taruk tasmik taret minimum da sada kuntra ma thoi tasmik taruk mapal oiki Ngasigi nong suki bagi sang sino tasmik sino ama millimeter ni. Hojik aroi pada maru iba pau amok. Miyam gi nimit amasung singi lu jingba singi nimit ta chief minister na wakat chamri rom haktheng na laukre. BJP ne lusing balai ngak miyam na para tambi pa matam oire haina okram ibovina phongdokre amadi October 13 da UCM na sinduna sakadawriba mass rally asi mapung pha naba miyam na mateng pangbiyo haina UCM na appeal tawrakli Nasigi winadi ISTV na pizaba Manipuri pau matang asidalo sanjari miyang tabiri pa pumna mako muka na kurumsari.